Taingona Handakki Maingobi Krimgi Matangda Mahaki Facebook account Wafam Khara Thamlkli Madudi Aina live soidana tharakani ngaiminasi Aingonda namthak tawramba mi amabu kaisuritana khanbagi nungaini live ngaiminasi Aikhoida asengba asumba wa amata haidaba minamba nasagi kanabagi-damak aduk sauba namthak tawrakpadi napunsida nungaiba ngamloi he haina asumna phongdorokli Kanglon Kharagi makhada sahi 15dagi kul helaba gari singi registration makhatana sana handanaba lengakna ayaba pikre sahi 10gi manungda malemda asauba lanjao ama thoklakani register valid oidraba natraga cancel tawraba gari sing scrap tawragani popi thabagi umang kokthorakpada nungnangba phongdokre yana ba chatlabadi Manipur mangkhragani en biren Opposition MP singna Manipurda nauna mikhan pangthoknaba taksinkhre Kangpokpida leiriba Naga Masagi Homelandda Refugee Oina Leire Malem thongam gawati yaurakre aibu nungsibiragadi aigi khongsat asigi matangda Manipur miyamna mapung phana support tawbiyu adomna Kangleipak Manipurbu tasengna nungsibiba taragadi mafamduda lakanu mathakta oina lau haiba wafam takpiganu ngasi aina thaujarakliba cycle asi adom-adomgisu saruk 90% hena yauri haibasi kaubiganu aisu aigi thawaibu pamujai adubu aigi thawaidagi iramdamna henna nungsijai maram asina aigi iramdam Manipurda iningdamna sasabagi ayaba adu Manipurda khundaminariba kanglup khudingmaki isin inausingna pibiyu aigi khongsat asi maitai singi apambagi wakhalonda yumpham oiraga laksakhibasu nate Kuki community singi aningba pambagi mayokta laksakhiba khongsasu nasade aidi Manipuri ama oina idea of Manipur haiba wakhalon adu hena mapangan kangkhal haningbagi wakhalonda kanglup phurup khudingmakbu nungsijaruba mioi ama oina ingtapagi pauzen peace message puba khongsat ama oina laksarakhibani maram asina kanagumba mioi natraga khulai paiba group organization amatana ayet apan pibige khanbiganu Aihaki wakhallondi mauge tagi kangpokpi phauduna laklaba sahi-sahigi oina singmi tami anina angam-angamba pot lanaduna mera hau songbagi thauram pangthokminariba mafam kanglada leiriba ibudou pakhangba khurumjaba haiba phirepsida ngasisu hongba leijade airport main gate yauramdaida accident thokpada ahal ama sokle hairi masigi matungda amukasu khurai haikru makhongda accident thokre